Wapong Kangsum area gi banana farm ama Kuki na mai thabane haina mai chakpagi video ama social media singda thagalakhre kadai paw sumbu pawno khabinana ba makhatawa paw ngai Kharadi buffer zone mathau takhine haina Nemcha kipgen phongdorakhre Irana ka haina sohan kiba mafam singtadi buffer zone gi mathau taba yai haina Deputy Chief Minister Nemcha kipgen phongdokhre hiramasagi matang the National Daily di Hindu na loba akhanaba interview amada Deputy Chief Minister Nemcha kipgen hai irang asina sohan kiba si forgathan bada matam changane amasung miyam aswai angam thuhandaba haibasina Aikoigi ahanba mijeng oigadabane Manipur gi anoba government ama semlakpa sida mahake mijeng kadino hain hangba wahangi paukhumda Nemcha kipgen hai lebak ayambada apunba miyamgi sada yangkhaidi nupina oidbane masiya sengwa masasi democracy da uhanba haibasi tawkhon thokpane mahaku Manipur gi ahanba nupi Deputy Chief Minister oina khalakpa sigidamak BJP gi central leadership bu thagapa phongdokle lamdam masida phuruma sen amaga thajanaba hengar hanaba lamdam masida ingtapa hanjin hanaba nuksi chanaba hengatnaba amasung miyam punna sakhot minanabagi wakhalonda thajaba thamle haike Chief Minister Y Khemchan gi lusung makhada thajaba thamle amadi government asina miyam gi apama sing thabak oina onthokpa ngamgani thajai haike hingsa dagi ingtapa phibam na mahut senba asina mahaki miyeng ne haba wafam thamladuna nupi sing ase mahusana caregiver oina thabak tawrakli haina hanasu minister oiraklaba Nemcha kipgen phongdokhe mokoina macha masu sing nengthina nawyok nawkonba matamda ingtapa imung oibaga loinana purup masen gi marakta ingtapa phibam lakhanbaga loinana khunai ase sangatpa ngamgani haina paladuna mahana hai masigi wakhalon asi mahana puna ba honagane imphal gi wangudagi mahana mathau torokpa sigi matangda Nemcha kipgen hai mafom khakta da yumpham oiraga constitution na piba ithaudang adu pangthoktabe yaroi haiba leite official sing security agency sing amasung government asida yawriba maruma pak singa loinana leptana paw phaunare mahana hai masida natana irang sohalaba mafam singa nakna leiba mafam oibana miyamna mayok nariba awaba sing asi khangtoklaga policy sembada hapkadawribane mahaki phurukki lusing bini haiba wafam thamladuna mahana hai mahana Deputy Chief Minister oiba khongthang lorokpa matamda miyamna lana lobiba amasung wakhal phawdoknaba mathau tare Chief Minister Khemchan gi matangda Nemcha na hai Khemchan ga loinana chatminarakpa matamda maha ase miyambu lamjingba amasung phurup kaya punna konsinba ngamba lusingbani haiba khangba ngami haina phongdokhe Manipur si phurup yamba state ama oibana karigoma kanda phurup masen gi marakta muknaba amasung tension adumak laigani haiba wafam thamladuna asigumba hiramasibu waroshin porokpa ngamba misa ama Khemchan oire haike Khemchan bu minority singi right singbu ikai komnaba miyone asigumba magun kaya asina mahakpu siraba tanpham asida punamakna yanaraba lusungba ama oinanaba khalakpada ayaba pikibani haba wafam Nemcha kipgen thamkhe mahana hai Manipur amasung masigi miyamda mahaki oiba mijeng adu hojiksu ahongbo laite lamda masida khundaminariba phurup singi top saktamna makogi puwari amasung political gi asengwa saktam adugi mami taribani punna taraduna amasung punna sakhonminaduna phurup amatabu nathaiduna thamba chumloi amaromdai khoi punamapu punna pulliba common ground adusu masak khangba tai haina Nemcha kipgen makhata ke multi-level car parking amasung ISBT gi phibam yengsin khre hadi Imphal gi Naga mapal da nauna sagaliba stair asigi ahanba multi-level parking imakaitel gi basement parking amasung imakaitel number 1 gi manakta e-rickshaw parking sagatpa yabra haiba additional chief secretary transport Anurag Baspaina official singa lunana koina satuna yengsin khre additional chief secretary gi khongsat adda chief Executive Officer Smart City Mission TS Hari Kumar na multi-level parking asi karamna operation tawbugi moong adu ulaga yenghanke parking asida kangkhong mari panba gari sing amasung kangkhong ani panba gari sing kia yamna changadagi haina ACS na hangkhibaga loinana masi mai laktarba matamda power backup karam tawgani masi loisilaba matungda karamna maintenance tawgani habigi matangda wafam sing hangke Howzik loisingadaba watliba thabaksing athubada loisinaba CEO da ACS no pawtak ki masiga loinana science sing thina hapnaba amasung sahi asigi March phawda sangana ma thorang tawnaba khanke masiga loinana miyam ngahak pothaba yanaba waiting set ama sanaba so khanke masiga loinana anisuba multi level parking ama Naga mapal da sanaba gidamak mafam adugi visibility report athubada piraknaba Smart City Mission gi CEO da khankhre hadi
mayai lambi toukhairamle pharagane hari mayai lambi da mari lenabasinggi ayaba yauduna toukhaiba gi thabak satharibasing Control of National Highways Land and Traffic Act 2002 gi makhada pharaga serak piragane hana National Highway Division number 1 gi Executive Engineer Yanglem Amarendrana press the thadropa zerol amana hairi zerol dana makhata na hai National Highway 137M miyamna mayai lambi hana khangnariba asigi haujuk mafam kiyada semga sagatpagi thabak sing sathari haujuk sathariba semga sagatpagi thabak sing asi wahengom lekai traffic junction dagi hauraga wangoi SBI phawba amasung sekmai jing thongdagi kaksing lamkhai phawbagi saru asine adubu National Highway asida lanai mioi kharana natraga sakhangdaba sengna tawkhairaga pipe phumba sina loinana ningthi nuaina loisinbiramdana hundoklamba sina thabak suriba singda arembada matam manghalle amasung quality amasung matang koina chattabagi matangda issue ohelakle maram asina mari lenaba singi ayaba yauduna lambi tawkhairamba si sairak phangningai oi amasung masi sairak piragane hari lambi si semlenagi sera sida miyamna awaba khamina si haike Singmi tamit thidana yum maina sakhibagi mairakta leiringaida isagi school gi staff sing mahairoi singna tengwang laba asina aikhoi amatani takle haina leitun maringna phongdorkhrai mayum mai tumna sakhiduna mahai tamliba isa ahum matau karamna school da amuk hanna kahanba ngamgadage amadi imung ama karamna amuk lingba ngamgani haina mairakta ngauringai serakta isa singna mahi tamliba school Global School of Human Resources kairau khunaugi school gi authority staff sing transport amadi school asida tamliba mahiro singna lenglaktuna singmi tami thidana angam mateng piramba asina takli madudi aikhoi amatane asigamba masat asi mapung phana lamdam sida leraklaba matamda lamdam asida nungsi sanana puraktuna ing tappa lamdam ama oigani haina kairau kendra gi manung sanna leba yummai tumna sakhraba yaifrok maring kholdagi as leitun maringna phongdorakhrei wafam asi ngarang kairau khunauda leba Global School of Human Resource School gi staff sing authority oja sing school asigi transporter sing amadi school asigi mahiroi singna school asigi tamliba yum maina tumna sakhaba yaifrok maringi as leitun gi mayumda satuna mateng pangbagi khungsatta leitun maringna phongdorakhibane mahana makhata na phongdokhibada mahaki masa ahung Global School of Human Resource kairau khunauda tambane adubo haukiba March ki tang 13 mahaki mayum khanghaudana maina tumna sakhibadagi karigamba potsai ama phawba kanba ngamhaukide hena nungai tribadi mahaki masa singi lairik uniform puna maksu yaukhiba dune sinmi ama oibana mahana karamna masa singi mahi tamna ba honagadage amadi yum ama amuhana pankhatna ba honagadage haina angaubugung wakhal thoktana leiringaida school gi maikaidagi school asigi ben service tawriba transport association amadi school gi mahiro singna angamba mateng piraba sida aikhoi gi sumar mapang leiri sunaw leiri habasi ngasidi khanglei matam punamakta school amadi tengbang birakliba punamakpu kaudaba loinana sembiba mapuna tengbang birakpa punamakpu yaifaba pibiba oisanu haina mamitagi mapitana leitun maringna phongdokhe amaramda khongsara duga mari lenana Global School of Human Resources kerau khunaugi assistant teacher laisam khomaina phongdokhibada school asida tamliba mahiroi ahungki yaifrok maringda leiba yummaina tumna sakhiba si yamna laibak thiba thodo amane sigumba awana tarpa matam asida mateng pangnabagi wakhalon pohanaba amade hawgalakliba angangsingda awana tarapa matamda amaga sharing tawnaduna khutting thoknabagi hainabi leihanaba mateng pangbagi khongsat asi lakhibane maroine school asida tamliba mahiroi singna magi angamba mateng school gi authority gi maikaidagi amadi school asigi ben service tawriba transporter singi maikaidagi su angamba mateng panglabani haina phongdokhe Lambi masa mathanta kapsin jaduna sijakhre hari Jammu and Kashmir gi Jammu city da leiba army camp amada Lambi ama mahaki service rifle na mathanta kapsin jaduna sijakhre haina official singna garang phongdokre lekhidraba Lambi adu Uttar Pradesh tagi ni haina phongdoklutuna official singtuna haike mahak nahan ahing dongyai aduda Jammu gi Nagrota garrison da santrita aduna leiringe da mahaki service rifle na masa mathanta kapsin jakhibane thodo adu da mahak khudakta sibaga loinana post mortem pangthoknaba damak mahaki haksang du Jammu gi Government Medical College Hospital da pukre haina makhona phongdokle official singduna haiki Lambi asina karigi damak tamthiraba khongthang asi loroklibano haiba hujumaki oina khangbangamdre haide
Lakurawa militantsingna khungang amagi miyoi kunthra mari hatkre hari Nigeria gi awang noksup thangbada leiba Kebbi state ki manungda leiba khungang amada Lakurawa Islamist militantsingna tamthiraba landa chathaduna miyoi kunthra mari hatkre haina leiba adugi security na phongdorakre Lakurawa haiba militant group ase Nigeria gi awang noksup thangbada leiba Kebbi amasong Sokoto state singda operate tawriba nauna semba insurgent group amani mamang sahi gi December da United States na Nigeria da leiriba Islamic State ka mari leinaba militant singi mathakta nongthaktagi landa chathabada Kebbi amasung Sokota da leiba insurgent group singsu sauna awaba mayona ki hari leiba adugi Kebbi state ta Lakurawa militant singna thiba humbagi thabak mangjauna chathakibaga loinana apikpa khungang amada changsilaktuna khunja singi mathakta aki akhang kya pirakpadagi khunja sing mipaiduna sena ki haina su report mana makha tari